Manipur thokliba irang asi center na sponsor tauba irang ni haibasi mayek sengle haina amukogi president Fairoijam Nando Luwang na phongdorakli Singzamai to Lilong United Clubs Organization Slukogi Taraga Taruk Suba Foundation Day Come Distribution of Meritorious Award Lisingani Kungahumdoi LSWC Kakwalam Daibung Community Hall the Pangthokiba Thoramda Wafamasi Mahang Haikibane Sluko na kwanba mafamgi miyoi sing maruwaina lamdamasida thokliba irang asida laikidraba imung sing da selgi mateng supang kibaga loinana laikidraba thauba thaubi singi mafamda haiga laikatam ke amadi handak goa da pangthokiba kuntraga taret suba National Games lisingani kungahumdoi da medal lawraklaba miyoi sing da su achamba khudol pidunai kaikhomda bud ke All Manipur United Clubs Organization amukogi president Fairoijam Nando Luwang hanagi founder president Sluko amadi advisor amuko W Ganandro advisor Sluko Dr. T.H. Dilip Kumar, Advisor Sluko K. Santos Luwang, President Singzamai to Lilong United Clubs Organization, Sluko S. Hantikumar, Nauna Sluko Ki President Oina Kalaba K. Momocha, President Lamdaibung Social Welfare Club, Kawa W. Ibungo Amadi Atay Masak Naiba Kiasu, Sarugaduna Pangthokiba Thoramadu Fairoijam Nando Luwang na Makatara Duna Hai, India Ki Tongan Mafam Kiada, Satiraba Riot Kaya Mathokray. Matamadu India Lengakna chap chabe action Lokatuna Tuba Matam the control Toki Adubu, Housing Manipur Tataruk Hene Irang, Toglak Libasi the center Lengakna, Lowriba Taudangasi the Irangasi center na, sponsor Toba Irangi Haina Miam the Logani, Irangasi Housing Korean Lotion Bagi Mami Laitibasi the Miam na Mikup na Hum Singna, Laibiduna, Manipur Ngak Tabayadi Haiduna, Makatana Leminasi, Amaromda Housiki Irangasida, Miam the Manipur Kaibi Yare Haiduna Matuai Taba Pamudana, Song Tok Narakli. Masidang asigi lengak pai libasingna miyamgi oiba kari karamba thodang lawkhrabage amadi Manipur kaibe yaroi haina chongthokliba miyamgi damakta kadai fawba lepkhrabage miyamgi mihut oina thokhraba singna matang asida tawrokpa thabak thoram singna makhoi asi matik chaba luchingba ama oiribra natraga oidabra haiba du chap chana khanglagani haina mahakna makha takhi Central government harakpa central government makoi mathak tek salo kani natraga kari gumba makoi da yachal lal kani habi ki bele gadi madu Manipur gi lamdam sigi asengba mapari amara haiba miyam gi wang amana makoi mang thala thamgani habisi ningsing biu aduna Manipur miyam gi interest khang tabuk tabiu Manipur miyam na ngasi Manipur gi punba saktam kaiba pamde habise chin khakta dai banate Manipur miyam di thabak tawre thawai thare I tare lanfam da phong la chongjel leba adu ngasi miyam gi mihune leiba अखोगी एमएलए मिनिस्टर सिंगना मणिपुर की अपुन मसक्तम गांगना भोनाबा कुकी जो टेररिस्ट सिंगना चतरे बिरांगदा कया यामना मतिंग फुतोगे हाइपसे सान मसादा वांग हंगजन बियो मदुगी पाकुम पीना होना बियो हाइबा वाफम सिबे तमजनी